Lockdown amsung curfew manungda medical staff tagi oiba thau pinaba lengangna order ama thoklaga terada leiba tera highway petroleum da thau piba hauramlaga Kafen PD department dagi miyo ani laktuna thau piba yaroi han thinglakpadagi terada leiba tera highway petroleum da irang thokre Irang thokpagi pau hek fangbaga mafamadуда Imphal West District Police ki Additional SP Administration Bisorjit DSP Reserve Riaz amasung Lamphel Police ki OC Manihar mafamadуда laktuna irang atu laksinki Essential Service ta leiriba medical staff khaktagi oina thau pigani haiduna CFNPD ki commissioner na thokpa order amagi matung ina thau piba horamlaga CFNPD ki staff na thau piba thinkivadagi medical staff sing benakidre CFNPD ki commissioner na thokpa order amabu staff na laklaga thingba ngamliba sigi matangda mityeng changbinaba thau loba lakpa singna mari leinaba singi pukning chingsilakli medical gi oina sigi mafam se yeni haiba pautaba sidagi PCT sida already salure PCT sida hire medical staff ta sida yen gani hire yen gani terada yen gani medical staff hagin hire already mafam sida lae pung manga makhai pung taru adai digi ngai rakpa matuna ngai rakpa sidagi de kai doroke da police nas already matam da lawi medical staff masagi ai card yaurga mafam sida thau hangadabani haidana adugi matung ilaga ai ge ai card tugi matung ilaga akhoi lepaga leizare aduga mafam si yoksal kan thau pira roi disi gi order matung ina la le hare sini akhoi si problem sarkar gi makai dagi akhoi gi medical staff sing already suti pi ge pithok pikro akhoi wai sang na yumda leizarage akhoi so anaba mayam gi damata seba laksabani adubu masigi seba se akhoi da mapung khana tawba ngam biroi da bo oitargadi akhoi su isa isu selibani yumda mayam na nungai da leiba dumaina leiningi akhoi su leiningi aduiduna akhoi bu su pull up na lockdown tawbadi awbiro medical staff Nakalamuramda Tera Highway Petroleum ki manager na fongdorakpada thau piba lepliba si thau stock ta leitabagi lepkiba natte CFNPD gi staff na athingba pirakpadagi lepkibani ngarang thokiba order gi matung inna thau piba haukibani adubu department gi mi laktuna khudakta thingzinbagi maram khanghanbiu laingang na order ama thoktuna khudakta gi thau piba gi ayaba piraklagadi makha tan adumak thau pigani haina fongdorakhi akoi ngarang si KPD dagi order la edna akoi thau logjarure order ji sida leijare so jangan beda mayam su lepsalladna la jenba hore hadubu KPD gi official ani khala aga order si cancel tawre adna thinjalare Lenga ki order amagi matungina terada leiba tera highway petroleum da medical staff khatagi oiba thau piba hauramlaga Kafen PD department dagi mi ani laktuna thau piba yaroi haina thingjaliba si lenga ki manungda karma policy leibadagi thingjaliba no haiba miyam gi achoba wahanga moiragli hiram asida mari leinaba authority amasung lengangna athuba matamda miyeng changdabagi tangai fadaba lei camera person arambam yohen galoinana paudam jariba Binod Impact News Imphal